Incredible Story Manipur na ngasisu aigi nuksiraba viewersinggidamak 2024 da release tawkiba horror adventure the best tawba River of Blood ki movie puduna lakjari. Movie asi aina kariguba pathoksarakpa matamda wahai wata soiba amadi asoi aran kaya marom ama yawrabasu mayamgi mafamda ngakpiyo haiba wafam thamjari. Fare adudi mayam movie asigi samlappa wari amadi movie asida sakdam langlibi kari amata pandabi movie romda oina mai onsilasi. Film asina horakpada aikoina South Asian gi jungle amadagi uba fangi mafam asida miyoi khara u kaktuna leirami u kakpagi mechin thoriba nupa aduna u amagi marumda mi amabu urami adubu mahak masida karisu hena khanjaludi maramdi makhoiga lakminariba miyoi sing soidana oiramgani haiduna asumna ngaihak leiraba matungda makhoi singi maraktagi nupa amabu awangba mathaktagi taraklambi masida mechin thoduna leiramliba nupa aduna karigumba chingnaba khara fauraduna mafam aduda tapna changsilaktuna yengakpa matamdadi makhoigi grouptagi nupa amabu kanagumba amana makok adu kakthattuna hatoktuna mafam asida leirami masibu uba matamda mechin tharukliba nupa asi masada aduki matik yamna akiba faurami masidagi masu mathwai kanjanabagi damak mafam asidagi yamna kana chelai adubu laibak thiribadi mafam asida thaamba thaurigi lang amada masu thuraduna makhong aduda thaurina pungkhattuna mathak maga onthoknaduna yalaga leirami asumna mana leiringai mafam asida mafi maron fajana setaba tribe amabu changlaklambi aduga nupa asibusu mafam asida yamna tamthina hatokhirami mafam asida changlakliba tribe sing asi mihing chaba miyoi singni mafam asida makhoigi kanglup asi khundaduna leirami masi ullaba matungda aikhoida marup mari khak urami makhoi sing asi kupal ngaktani makhoi mari asi trip ama chatnabagi damak wa khatnarami mafam asida Jasmine amadi magi nupaga aduga atopa kupal RJ amasung magi nupiga urami Jasmine gi nupa asi paisa yamna pairami handakta ikuikuidana magi company amabu atopa company amada jontho ami madam asina magi bengda aduki matik yamlaba senpham kaya amasu yauduna leiribani madam asidagi mana magi marupsing adubu party amada kauribani aduga amuksu mana hairami makoina hantak chatkadoriba trip asida changadoriba paisa pumnamak mahakna loina puthokani haiduna mathangi ayukta makoi marimak trip adu chatnabagi damak janganda laami aduga makoina jangal aduda leiba matamda sijanagadawa polamsingsu loina poraklami mafam asida makoibu jangal asida chatpada guide tawbinabagi damak nupa amana makoibu lawba laami mafam asida lakliba makoigi guide asina jangal asigi lambi khudingmak makoida puduna chatkadoribani jangal manung asida makoina changba matamda makoising asi boat thauduna changadoribani maram asina makoigi guide aduna makoida matau karamna boat adu thawgani haibadu takpirami ngaihaki matungda guide aduna hairaklambi nakhoina trip asibu yamna nungaina chatninglabadi aina nakhoidagi numit nini gi matam lauge numit nini aduda aiga puna jangal asi pumba loina koirusi hairami masidagi marupsing adunasu loina yarami maramdi makhoina mafam asida lakliba asi jangal asibu koinabagi damak laklibani masigi matungda guide aduna makhoigi phone sing adu loina lawsan khirami maramdi makhoigi phone sing adu adumak paiduna leirabadi jangal asida koiba lakpagi nungaibagi mahau adu kari amata fangloidoribani maram asina guide aduna makhoigi enjoyment aduda henna nungaiba hengatnabagi damak phone sing adu lawsanlibani masida makhoi singsu yaraduna makhoigi phone sing adu guide aduda loina pikhirami adubu RJD adumak magi phone adu guide aduda pidabi masana adum paisanduna leirami masigi matungda boat adu honduna jangal lomda makhoising adu changsinba hauraklambi makhoina lakliba journey aduda makhoigi guide aduna makhoisingi mafamda sumna hairi nakhoina umang asida leiba sa singdagi yamna lapna leigadawani hana mamangdasu nakhoina taramlagani jangal manungda mihing chaba tribe kharabu lei haiba asi maram asina nakhoina mafam khudimak chatpa matamda yamna chectiongadabani jangalgi mafam amatada aigi ayaba yaudabi nakhoina chatpa yaroi haidunasu hairami asumna guide asina jangal asida mihing chaba tribe sing adu lei haina khanglibagi maramdi mahaki mapu amadi mapu pokpa mapa makhoi animak jangalda leiriba mihing chaba kambu aduna loina fajinduna hatkrabani mahaki mapu adu nongma khanghaudana jangalda mangkhirami miyam changdana mapu adubu thiba yaba thirabasu kari amata fangba ngamkhide adubu kaina thangda mapu adugi saru kharabu thengnarabi saru sing adu thengnabadagi makhoina khangami adudi tribe sing aduna mapu adubu phaduna hingna chathokre haiba asi
Guide asina makha tana asumna hair'i adubu mafam asida tribesing asi lei haiduna aikoina kiningai karisu oide maramdi tribesing asi jungle asigi yamna manung hanjanba mafamda leiribani aikoina manung aduda changudrabadi karisu makoina aikoida tauba ngamloi haiduna masidagi aikoida sin asi sip tawduna jungle asigi nakal amarumda nupi amaga nupa amaga live thaduna bike thauduna lagliba asi ulaklambi mafam asida bike adum thaujalakuna makoi ani video kaya amasu namlambi maramdi makoi ani na tawriba asi social media dagi views mayam ama fangnabagi damak tawribani jungle adugi manungda makoi ani na video namduna bike adu thaujalakpa matamda khanghaudana makoi ani maki gari adu accident thokammi asidagi bike thaurakliba nupi aduna maga lakminariba nupa adubu kauraklambi adubu gari longsanduna leiriba nupa adudi mafam aduda kari amata khumakhidre masidagi nupi aduna hogalaktuna nupa adugi manakta changsilakpa matamda nupi aduki matik yamna akiba faurambi maramdi maga lakminariba nupa adu kanagumba amana magi mangak adu kakthatuna mafam asida thanami tawriba mataw asida nupi adu yamna kiraduna masabu kanjanabagi damak kanna laurambi aduga jungle adugi maikairomda yamna kanna chensinkhirami hojik nupi asi mana cheliba maikai asi kadomdano haiba masana su kari amata khangjaba nati khara asum chelaklaba matungda yamna chawba surung amabu thengnarami surung asida changsinduna mahak magi mateng kharabu fangani haiduna khalambi adubu mana surung manung asida changlakpa matamdadi mafam asida kanagumba miyoi amatabu leiramde nupi asina surung asigi akoibada adum koina yenglakpa matamda aikoina urami adudi nupi asigi matungda tribe nupa amabu leptuna leiriba asi adubu nupi aduna matung onthorokpa matamdadi nupa adu mafam asida leiramde nupi asina asumna leiringai surung manung aduda kanagumba amana helmet amabu langsilaklambi mafam asida langsilakliba helmet asi atai kanagi sunati nupi asiga lakminaba nupa adugi helmet asibu langsilakliba asi tribe nupa adunani aduga tribe nupa adu mafam asida makutta khulai ama paiduna changsilaklaga nupi asibu yamna tamthina mafam asida hatokhirambi nakal amarumda RJ hoigi kangbu adusu ahing ama leknabagi dabak makoina lekfam adu sem saduna leirambi mafam asida makoi hojik numit ninigi matam leigadoribani numitangi matamda guide nupa aduga RJ gi nupi aduga makoi wari sanaduna leirambi guide nupa aduna su RJ gi nupi gi mufamda jungle asigi maramda wari kaya amasu lirambi guide aduna hairambi ngasi fawba jungle asida u kakpa lakhiba miyoising amata hingna halakhiba yaudri maramdi mafam asigi tribesing asina jungle asibu kanba pami mafam asida leiriba sanga uwa khudingmak makhoigi marup ngaktani maram asina makoina umang asida lakpa miyoi khudingmak loina hatoktuna chathoklibani matam kharagi mamangda mafam asida u kakpa miyoi kharabu lakhibani adubu makhoising adu mafam khangdana adumak thibasu fangkhidre maram asidagi government na makhoibu sikre haiduna loina lauthokhrabani matang asida aikoina movie asigi haurakpada ukhiba sin adu uwa fangi karigumba tribe kangbu adugi mafamda aikoina ayat apan pirabadi tribe kangbu aduna aikoida awaba khudong thiningai oiba kaya marom ama pirakani aduga aikoina makhoibu hatnaba hotnarabadi makoina aikoibu sungsoi soidana hatkhigani aduga karigumba aikoina makoigi manakta naksilludrabadi makoina aikoibu karisu tawrakloi hairami masigi matungdagi laiba makoising adu tumnabagi damak makoina tumnaba uda yanduna sariba singaduda tumnakhirami ngaihaki matungda Jasmine adu haugalakuna mapanda thoglaklambi matam asida RJ na Jasmine bu matungdagi faraklambi matang asida aikoina sukhangba ngami adudi Jasmine amadi RJ makoi ani lotna nungsinei makoi ani makna makoigi partner sing adugi mafamda minamduna makoi ani aronba mari thamlibani Jasmine na RJ gi mafamda hairi nangna trip asi silibagi maramdi aikoi ani gi aronba wari asi makoi ani da hainabagi damak natra aduga hojik fawba kari amata haidriba kari gino aikoi ani asumna kayam kuina lotna unaduna leigadoribano haina Jasmine na RJ gi mafamda makhatana asumna hairi nangna sana makoi ani gi mafamda aikoi ani gi aronba wari pumba loina tamgadawani haiduna masida RJ na hairi hojikti haiba yakhiroi maramdi hojik aigi nupiga aigi ikubokana company asi aingonda piraklani maram asina matam kharadi aikoi ani warasu wana ngaikisi haiduna wa asi taba matamda Jasmine na su khangami adudi RJ na karisu magi nupi asi thadoklaroi haiba asi aduga RJ na su mangonda chit tawre haibasi khangami adubu Jasmine na di RJ bu thamoi sengna nungsirami masidagi Jasmine na RJ bu yamna saurami
ꯃꯁꯤꯗꯒꯤ RJ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯖꯁꯃꯤꯟꯁꯨ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯑꯗꯨꯗ ꯇꯨꯝꯅꯕꯒꯤꯗꯃꯛ ꯆꯪꯉꯛꯏ꯫ ꯇꯨꯝꯅꯕ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅꯗꯤ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯔꯝꯃꯣꯏ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯖꯁꯃꯤꯟꯒꯤ ꯅꯨꯄꯥ ꯑꯃꯗꯤ RJꯒꯤ ꯅꯨꯄꯤꯅꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯠ ꯇꯧꯔꯦ ꯍꯥꯏꯕ ꯑꯁꯤꯁꯨ ꯈꯪꯉꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯧꯒꯠꯂꯛꯄꯗ ꯖꯁꯃꯤꯟꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ, ꯑꯗꯨꯒ ꯃꯥꯅ ꯊꯧꯔꯛꯈꯤꯕ ꯕꯣꯠ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯖꯁꯃꯤꯟꯒꯤ ꯅꯨꯄꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯕꯣꯠ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤ ꯒꯥꯏꯗ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯕꯣꯠ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯐꯣꯟ ꯌꯥꯎꯕ ꯕꯦꯒꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯔꯣꯝꯗ ꯆꯠꯂꯝꯂꯕꯗꯤ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛ ꯐꯪꯅꯕ ꯊꯤꯍꯧꯒꯗꯧꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯕꯣꯠ ꯇꯣꯡꯗꯨꯅ ꯖꯁꯃꯤꯟꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯔ ꯑꯗꯨꯝ ꯕꯣꯠ ꯑꯗꯨ ꯊꯧꯔꯛꯂꯕ ꯃꯇꯨꯡꯗ ꯇꯨꯔꯦꯟ ꯑꯁꯤ ꯂꯝꯕꯤ ꯑꯅꯤ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯃꯅ ꯂꯝꯕꯤ ꯑꯆꯨꯝꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯅ ꯈꯔ ꯑꯉꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯁꯃꯤꯟꯅ ꯍꯥꯏꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯂꯝꯕꯤ ꯑꯆꯨꯝꯕ ꯑꯁꯤꯗ ꯁꯣꯏꯗꯅ ꯆꯠꯂꯝꯒꯅꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤ ꯕꯣꯠ ꯊꯧꯕ ꯐꯖꯅ ꯍꯩꯇꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯉꯝꯕ ꯑꯁꯤꯗꯗꯤ ꯆꯠꯂꯝꯃꯣꯏ, ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯂꯝꯕꯤ ꯑꯆꯨꯝꯕ ꯑꯁꯤꯗ ꯆꯠꯂꯝꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯒꯥꯏꯗ ꯑꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ, ꯆꯨꯝꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ, ꯑꯗꯨꯅ ꯑꯩꯗꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯁꯤꯗꯗꯤ ꯆꯠꯄ ꯉꯝꯂꯣꯏ꯫ ꯖꯪꯒꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯗꯨ ꯆꯨꯝꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯇꯨꯅ ꯂꯩꯒꯗꯣꯔꯤꯕꯅꯤ, ꯅꯈꯣꯏ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯆꯠꯂꯨ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯅꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯄꯗꯤ ꯉꯝꯂꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ RJꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯅꯠꯇꯦ, ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯒꯥꯏꯗ ꯇꯧꯗꯨꯅ ꯄꯨꯕꯤꯔꯛꯈꯤꯕꯅꯤ, ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗꯁꯨ ꯅꯪꯅ ꯒꯥꯏꯗ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ RJꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯁꯤꯗ ꯒꯥꯏꯗ ꯑꯗꯨꯅꯗꯤ ꯌꯥꯅꯤꯡꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯂꯝꯕꯤ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯈꯣꯏ ꯇꯨꯔꯦꯟꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯔ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯕꯣꯠ ꯑꯃꯕꯨ ꯎꯔꯝꯃꯤ꯫ ꯕꯣꯠ ꯑꯁꯤ ꯎꯕꯗꯒꯤ ꯃꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯗꯤ ꯖꯁꯃꯤꯟꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯣꯠ ꯑꯁꯤ ꯖꯁꯃꯤꯟꯒꯤ ꯅꯨꯄꯥꯅ ꯊꯧꯈꯤꯕ ꯕꯣꯠ ꯑꯗꯨꯅꯤ꯫ ꯃꯁꯤꯗꯒꯤ ꯒꯥꯏꯗ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯈꯥ ꯇꯥꯅ ꯆꯪꯕ ꯉꯝꯂꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯅꯣꯏꯅ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕ ꯑꯗꯨꯕꯨ ꯊꯤꯕ ꯄꯥꯝꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯇꯨꯅ ꯑꯀꯣꯏꯕ ꯑꯁꯤꯗ ꯀꯣꯏꯊꯤ ꯊꯤꯌꯨ, ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯕꯨ ꯉꯥꯏꯔꯝꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯒꯥꯏꯗ ꯑꯗꯨ ꯕꯣꯠ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯖꯁꯃꯤꯟꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯒꯥꯏꯗ ꯑꯗꯨꯅ ꯑꯗꯨꯃꯛ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯣꯡꯕ ꯃꯔꯛꯇꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯒꯥꯏꯗ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥꯗ ꯈꯪꯅꯤꯡꯕ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯟ ꯇꯥꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏꯕꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯥꯒꯤ ꯃꯄꯨꯒꯤ ꯇꯨꯄꯤꯁꯨ ꯌꯥꯎꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯆꯍꯤ ꯀꯌꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯄꯨꯒꯤ ꯇꯨꯄꯤ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯄꯨ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯁꯨꯝꯅ ꯃꯥꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯇꯨꯡꯗꯒꯤ ꯇ꯭ꯔꯥꯏꯕ ꯑꯃꯅ ꯂꯨꯝꯗꯨꯅ ꯎ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯒꯥꯏꯗ ꯑꯁꯤꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯒꯥꯏꯗ ꯑꯁꯤꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯇ꯭ꯔꯥꯏꯕ ꯑꯁꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯕꯣꯠ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯕꯣꯠ ꯑꯗꯨ ꯍꯣꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯕꯣꯠ ꯑꯗꯨ ꯈꯔ ꯍꯣꯜꯂꯛꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯁꯥꯡꯅ ꯆꯦꯟꯗ꯭ꯔꯤꯉꯩ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯃꯕꯨ ꯐꯥꯎꯒꯠꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯒꯥꯏꯗ ꯑꯗꯨ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯂꯦꯟꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯂꯛꯄꯗ ꯖꯁꯃꯤꯟꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯖꯁꯃꯤꯟꯒꯤ ꯅꯨꯄꯥ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯕ ꯑꯁꯤꯗ ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯁꯃꯤꯟꯒꯤ ꯅꯨꯄꯥꯅ ꯃꯈꯣꯏꯗ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯖꯜꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯖꯁꯃꯤꯟꯒꯤ ꯅꯨꯄꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯑꯁꯤ ꯅꯨꯃꯤꯗꯥꯡ RJ ꯑꯃꯗꯤ ꯖꯁꯃꯤꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕ ꯃꯇꯝꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯊꯟꯗ ꯕꯣꯠ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫
ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯑꯣꯏꯗꯕ ꯍꯥꯏꯖꯤꯟꯗꯨꯅ ꯃꯍꯥꯛ ꯀꯣꯏꯕ ꯆꯠꯄ ꯄꯥꯝꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯕꯣꯠ ꯑꯗꯨ ꯊꯧꯗꯨꯅ ꯀꯣꯏꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯃꯨꯛ ꯒꯥꯏꯗ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯒꯥꯏꯗ ꯑꯗꯨꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯒꯥꯏꯗ ꯑꯃꯗꯤ ꯃꯥꯒꯤ ꯕꯣꯠ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤ ꯎꯕꯗ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯒꯥꯏꯗ ꯑꯁꯤ ꯃꯈꯣꯏꯕꯨ ꯊꯅꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯊꯟꯇ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯥꯔꯖꯦꯅ ꯒꯥꯏꯗ ꯑꯗꯨꯅ ꯄꯥꯏꯈꯤꯕ ꯊꯥꯡ ꯃꯆꯥ ꯑꯗꯨꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯒꯥꯏꯗ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯈꯤꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯕꯣꯠ ꯑꯗꯨ ꯇꯣꯡꯗꯨꯅ ꯑꯃꯨꯛ ꯈꯔ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯒꯥꯏꯗ ꯑꯗꯨꯒꯤ ꯕꯣꯠ ꯑꯗꯨ ꯃꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯕꯣꯠ ꯑꯁꯤꯗꯁꯨ ꯏ ꯀꯌꯥꯃꯔꯣꯝ ꯑꯃ ꯇꯩꯔꯤꯕ ꯑꯁꯤꯁꯨ ꯎꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯅ ꯅꯥꯀꯜ ꯑꯃꯗ ꯏꯁꯤꯡ ꯑꯃ ꯀꯣꯟꯗ ꯄꯤꯗ꯭ꯔꯤꯛ ꯄꯤꯗ꯭ꯔꯤꯛ ꯁꯧꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯒꯥꯏꯗ ꯑꯗꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡꯅ ꯁꯧꯔꯤꯕ ꯃꯈꯣꯟ ꯃꯅꯥꯛ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯏꯁꯤꯡ ꯀꯣꯟ ꯃꯅꯨꯡ ꯑꯗꯨꯗ ꯒꯥꯏꯗ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯐꯨꯠꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯃꯈꯣꯏꯒꯤ ꯕꯣꯠ ꯂꯩꯍꯧꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯕꯣꯠ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯍꯣꯟꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯎ ꯑꯆꯧꯕ ꯑꯃ ꯐꯩꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎ ꯑꯆꯧꯕ ꯑꯃꯅ ꯐꯩꯖꯤꯜꯂꯝꯕ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯗꯨꯕꯨ ꯍꯥꯟꯅ ꯂꯥꯟꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯃꯨꯛ ꯀꯣꯟꯅ ꯂꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯃ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯥꯔꯖꯦꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯥꯔꯖꯦ ꯑꯃꯗꯤ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯐꯝ ꯑꯁꯤꯗ ꯐꯥꯏꯠ ꯇꯧꯔꯝꯃꯤ꯫ ꯑꯥꯔꯖꯦꯅꯁꯨ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯖꯦꯅ ꯊꯥꯡ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯥꯡ ꯑꯗꯨꯅ ꯇ꯭ꯔꯥꯏꯕ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤन ꯊꯤꯟꯇꯠꯇꯨꯅ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕ ꯕꯣꯠ ꯑꯗꯨꯗꯤ ꯏꯁꯤꯡ ꯑꯁꯤꯗ ꯑꯗꯨꯝ ꯆꯦꯟꯊꯈꯤꯕꯅ ꯌꯥꯝꯅ ꯂꯥꯞꯅ ꯃꯈꯣꯏꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯨꯛꯂꯕ ꯖꯪꯒꯜ ꯑꯁꯤꯗ ꯃꯈꯣꯡꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯖꯪꯒꯜ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯅꯨꯡ ꯆꯪꯁꯤꯟꯕ ꯃꯐꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯂꯩꯅꯕ ꯃꯐꯝ ꯆꯥꯕ ꯃꯐꯝ ꯑꯃ ꯊꯤꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯟꯅꯔꯝꯃꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯩꯗꯨꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯛꯅꯕ ꯍꯣꯠꯅꯔꯁꯤ ꯍꯥꯏꯗꯨꯅ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯆꯥꯛꯁꯨ ꯂꯥꯝꯂꯛꯄꯅ ꯖꯨꯕꯤ ꯃꯍꯤ ꯊꯛꯇꯨꯅ ꯆꯥꯛ ꯂꯥꯝꯕ ꯑꯗꯨ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯥꯔꯖꯦꯗꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯥꯡ ꯌꯥꯝꯅ ꯆꯤꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯇꯨꯝꯊꯅꯕꯒꯤꯗꯃꯛ ꯀꯥꯡ ꯆꯤꯛꯇꯅꯕ ꯃꯁꯥ ꯄꯨꯝꯕ ꯂꯩꯈꯣꯝꯅ ꯂꯣꯏꯅ ꯇꯩꯁꯟꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯃ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯥꯔꯖꯦꯅ ꯎꯔꯝꯃꯤ꯫ ꯑꯥꯔꯖꯦꯅ ꯂꯣꯟꯅ ꯆꯪꯁꯤꯟꯗꯨꯅ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯖꯦ ꯑꯃꯗꯤ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯥꯔꯖꯦꯒꯤ ꯃꯀꯣꯛꯇ ꯈꯨꯠꯂꯥꯏ ꯑꯃꯅ ꯊꯣꯝꯃꯛꯄꯗꯒꯤ ꯑꯥꯔꯖꯦ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯁꯃꯤꯟꯒꯤ ꯅꯨꯄꯥꯁꯨ ꯂꯥꯛꯇꯨꯅ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯉꯣꯟꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯀꯟꯕ ꯍꯦꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯖꯁꯃꯤꯟꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯑꯥꯔꯖꯦꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯇ꯭ꯔꯥꯏꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯖꯁꯃꯤꯟꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇ꯭ꯔꯥꯏꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯂꯩꯇ꯭ꯔꯤꯉꯩ ꯑꯥꯔꯖꯦꯅ ꯖꯁꯃꯤꯟꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯨꯕ ꯇꯥꯔꯒꯗꯤ ꯇ꯭ꯔꯥꯏꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯅꯪꯕꯨ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯛꯂꯕꯗꯤ ꯖꯁꯃꯤꯟ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯖꯁꯃꯤꯟ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯖꯁꯃꯤꯟꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇ꯭ꯔꯥꯏꯕ ꯀꯥꯡꯕꯨ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯁꯃꯤꯟꯒꯤ ꯅꯨꯄꯥ ꯑꯁꯤ ꯇ꯭ꯔꯥꯏꯕ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯀꯛꯊꯠꯈꯤꯔꯝꯃꯤ꯫ ꯇ꯭ꯔꯥꯏꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯃꯤꯑꯣꯏꯕꯁꯤꯡꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯖꯁꯃꯤꯟꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯆꯥꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯥꯔꯖꯦꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯖꯁꯃꯤꯟꯕꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯣꯏꯗꯕ ꯈꯔ ꯉꯥꯡꯖꯤꯜꯂꯝꯃꯤ꯫ ꯖꯁꯃꯤꯟꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯄꯥꯟꯗ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯃꯤ ꯀꯧꯕ ꯍꯥꯟꯅꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯈꯔ ꯈꯔ ꯆꯠꯄ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫
ꯃꯁꯤ ꯇꯥꯕꯗ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗꯤ ꯃꯈꯣꯏꯕꯨ ꯍꯤꯡꯂꯅꯤ, ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤꯑꯣꯏꯁꯤꯡ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯁꯨꯛꯄ ꯖꯪꯒꯜꯒꯤ ꯃꯐꯝꯁꯤꯡꯗꯅꯤ, ꯑꯗꯨꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯀꯗꯣꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ RJꯒꯤ ꯅꯨꯄꯤꯅ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯃꯕꯨ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕꯒꯤꯗꯃꯛ ꯃꯥꯡꯂꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯈꯔ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯖꯁꯃꯤꯟ ꯀꯣꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯊꯗꯨꯅ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯀꯣꯝ ꯑꯁꯤ ꯇ꯭ꯔꯥꯏꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯊꯥꯛꯑꯝꯕ ꯂꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯝ ꯃꯅꯨꯡ ꯑꯁꯤꯗ ꯆꯩ ꯃꯆꯤꯟ ꯇꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯌꯨꯡꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯆꯩ ꯃꯆꯤꯟ ꯇꯨꯝꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯆꯩ ꯑꯃꯅ ꯖꯁꯃꯤꯟꯒꯤ ꯁꯌꯦꯡꯗꯁꯨ ꯊꯤꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯆꯩ ꯑꯁꯤꯅ ꯊꯤꯟꯕꯒꯤ ꯆꯩꯅꯥꯈꯣꯟ ꯖꯁꯃꯤꯟ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ RJ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯖꯁꯃꯤꯟꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯎꯔꯤ ꯑꯃꯕꯨ RJꯒꯤ ꯅꯨꯄꯤꯒꯤ ꯃꯈ꯭ꯋꯥꯡꯗ ꯆꯦꯠꯅ ꯀꯤꯁꯜꯂꯕ ꯃꯇꯨꯡꯗ ꯀꯣꯝ ꯑꯁꯤꯗ ꯇꯞꯅ ꯀꯨꯝꯊꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯣꯝꯗ ꯊꯤꯟꯗꯨꯅ ꯂꯩꯔꯤꯕ ꯖꯁꯃꯤꯟꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯊꯛꯇ ꯆꯤꯡꯈꯠꯄꯤꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯖꯁꯃꯤꯟ ꯂꯥꯡ ꯑꯗꯨꯗ ꯊꯨꯔꯨꯕ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯗꯨꯅ ꯃꯍꯥꯛ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅ ꯖꯪꯒꯜ ꯑꯁꯤꯗ ꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯔ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯇꯨꯔꯦꯟ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯨꯔꯦꯟ ꯑꯁꯤꯗ ꯕꯣꯠ ꯑꯃꯕꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯕꯣꯠ ꯑꯁꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯇꯣꯡꯂꯛꯈꯤꯕ ꯕꯣꯠꯁꯤꯡ ꯇꯥꯎꯊꯈꯤꯕ ꯑꯗꯨꯅꯤ꯫ ꯕꯣꯠ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯇꯨꯔꯦꯟꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯅꯦꯅꯥ ꯇꯥꯅ ꯉꯥꯏꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯔ ꯑꯗꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡꯗ RJꯅ ꯈꯪꯂꯝꯃꯤ ꯑꯗꯨꯗꯤ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯅꯔꯛꯄ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤ RJ ꯏꯁꯤꯡ ꯑꯗꯨꯗ ꯕꯣꯠ ꯑꯗꯨꯗꯒꯤ ꯇꯞꯅ ꯀꯨꯝꯃꯛꯇꯨꯅ ꯖꯪꯒꯜ ꯂꯣꯝꯗ ꯃꯈꯣꯡꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯚꯤꯗꯤꯑꯣ ꯅꯝꯂꯝꯃꯤ꯫ ꯃꯥꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯟ ꯈꯔ ꯇꯥꯈꯤꯗꯨꯅ ꯐꯣꯟ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ RJꯅ ꯐꯣꯟ ꯑꯗꯨ ꯎ ꯑꯃꯒꯤ ꯃꯊꯛꯇ ꯊꯅꯝꯃꯤ꯫ ꯐꯣꯟꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯃ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯆꯪꯂꯛꯄ ꯑꯗꯨꯗ RJꯅ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ RJꯅ ꯇꯧꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯊꯣꯛꯇꯨꯅ RJ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯥꯏꯕ ꯑꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯇ꯭ꯔꯥꯏꯕ ꯑꯁꯤꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯕ ꯑꯁꯤꯗ RJ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯣꯛꯑꯝꯃꯤ꯫ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯕꯨ ꯎꯔꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯃꯉꯛꯁꯝꯗ ꯀꯤꯁꯟꯗꯨꯅ ꯎ ꯑꯃꯒꯤ ꯃꯊꯛꯇ ꯌꯥꯟꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯖꯁꯃꯤꯟ ꯑꯃꯗꯤ RJꯒꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯕꯣꯠ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯣꯡꯗꯨꯅ ꯇꯨꯝꯂꯒ ꯂꯥꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯂꯤ, ꯍꯧꯖꯤꯛ RJ ꯑꯁꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯏ ꯂꯩꯊꯣꯛꯂꯤꯉꯩ RJꯅ ꯃꯐꯝ ꯑꯗꯨꯒꯤ ꯎ ꯑꯃꯗ ꯒꯥꯏꯗ ꯑꯗꯨꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯃꯆꯥ ꯑꯗꯨ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯄꯨꯜꯂꯤꯕ ꯑꯗꯨ ꯊꯥꯡ ꯑꯗꯨꯅ ꯀꯛꯊꯠꯇꯨꯅ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯇꯝꯅ ꯊꯥꯡ ꯑꯗꯨ ꯂꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ RJꯁꯨ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯔꯛꯏ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯃꯐꯝ ꯑꯁꯤꯗ ꯐꯨꯅꯕ ꯍꯧꯔꯛꯏ꯫ RJ ꯑꯃꯗꯤ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯥꯏꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯂꯥꯛꯆꯅ RJ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯨꯔꯝꯃꯤ, ꯑꯗꯨꯕꯨ RJꯅ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯥꯏꯔꯛꯈꯤꯕ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯐꯪꯉꯝꯃꯤ꯫ ꯃꯁꯤꯗꯒꯤ RJꯅ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯀꯛꯊꯠꯇꯨꯅ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯇ꯭ꯔꯥꯏꯕ ꯑꯁꯤꯕꯨ ꯍꯥꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ RJ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒ ꯇꯧꯗꯨꯅ ꯖꯪꯒꯜ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯅꯥꯟꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ RJꯅ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯇ꯭ꯔꯥꯏꯕ ꯀꯌꯥ ꯑꯃꯅ ꯑꯃꯨꯛ ꯃꯈꯣꯏꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯇꯥꯟꯅꯔꯛꯂꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤ ꯈꯪꯂꯛꯄꯗꯒꯤ RJꯅ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯝꯃꯤ, ꯃꯗꯨꯗꯤ ꯖꯁꯃꯤꯟ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯁꯤꯒ ꯃꯥꯒ ꯐꯥꯏꯠ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯅꯨ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤ ꯈꯜꯂꯕ ꯃꯇꯨꯡꯗ RJ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯗꯨꯒ ꯐꯥꯏꯠ ꯇꯧꯅꯕ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯑꯃ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯊꯤꯅ RJ ꯑꯗꯨꯕꯨ ꯐꯨꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗꯤꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯊꯣꯛꯅ ꯆꯠꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ RJꯗꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯝꯃꯤ꯫ RJꯒꯤ ꯅꯨꯄꯤ RJꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ RJꯒꯤ ꯊꯋꯥꯏ ꯊꯥꯔꯕꯁꯨ RJꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯇꯨꯔꯦꯟ ꯑꯃꯒꯤ ꯈꯣꯡꯕꯥꯟꯗ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ
ꯂꯝꯕꯤꯗ ꯒꯥꯔꯤ ꯑꯃ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯈꯥꯝꯂꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯗꯤ ꯍꯤꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯉꯁꯤꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕꯤꯕ ꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕꯁꯨ ꯀꯥꯎꯕꯤꯒꯅꯨ꯫